ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯀꯪꯂꯥꯁꯥ YTꯅ ꯇꯧꯕꯤꯔꯛꯄꯅꯤ iPhone XR leibana fagadra sigi price sida leiba phone atopa phone leibana fagadra gaming gi karambana nungai gani hoi adomgi budget asi iPhone XR gi range ta leiba oiba taragadi iPhone haiba sisu yamna mukti faba phone amani haiba phone asida iPhone XR asida so adom game sanama matamda Battleground Mobile India gum sanama matamda karigum makhal amatagi problem di leiroi aduna aduga loinana adomna atopa gaming gi damakta oina saba phone leibiba pamba taraga so Asus ki ROG phone gum su adom yengbiba yai masi adomgi pamba design ni matung ina leibibada adomgi damakti hena convenient oigani adubo aigi maike dagi so iPhone XR haiba si afaba game sanabada so adum sinaba ya phone amani haina suggest tawjige mathangda lakhotjariba comment asina Dibas Techcham na tobirapuni bro 5G band gi kana ba khara haibyo 5G band gi kana ba habisi to jong na di leite hairiba 5G gi network asi lakku matamda adongi internet gi browsing speed asi upload poibro natragana download poiro masidi yamna thune hengat khragani 20% gi changda hengatani haina company sina claim tori amadi atop internet ka mari leina ba thabak thoram sing tawu matamda di nungai ba oigani video calling gumba tawba natragana atop video yengba net browse tawba askumba jadi nungai ba yai adubo 5G network lai haidana calling facility asida di thoidokpa henba kya thoina leiroi voice kumba si clear oiba si khara sinatana haina thamsigi mathangda lakhutchariba comment asina Ronis na tobirakuni bro 20k faugi manungda leiba tab amta suggest tawbiro online class amasung gaming gi tamakta adom na rupa lising kun faugi manungda leiba afaba atum gaming tawba yaba tablet yengbiram pataragadi Samsung A8 natragana Samsung A7 tab kumba si yengbiba adubo haiba tablet sing asida di gaming gi tamakti di thoido hendongna ka hena nungai badi oiroi haina thamjige maramdi tablet sing da yauriba processor sing asi phone sing ga yinabata matamda khara aduma khantaba adum bobi ko processor oibana gaming gi tamakta khanbiba taragadi tab bidabana hena fagani haina adom da suggest tawjani mathangda lakhutchariba comment asina Suras Maite na tobirapuni bro Amazon da yawba renew mobile sing se leiba akaiba leigadra Amazon natraga su atopa Flipkart kumba atopa website sing da phangiba renew oiba phone sing asi leiba haibasi adom gi own risks ni haidaba tai haiba phone sing asi mayamna sinaraba haibadi second hand kumba phone oibana maram oirga natraga na kargumba customer amana order tawru matungda amuk return torokpa adugumba box kairuba phone sing oibana marak makta defect leiba phone yarpasu yawi masi adongi own risks ta lebi matamda adom na pambiriba processor natragana adom na pambiriba design adugi matung inadi thoinama kaidabani haina thamsi mathangda lakhotchiriba comment asina SGM luaga tobirapuni bro fast comment ado Poco X3 ga F3 ga se karamana fagadage bro gi reply ngajari adom na haibiriba phone ani asigi manungda Poco X3 amadi F3 haiba phone ani asigi manungda F3 haiba phone asidi India da launch tawkhidri adom na pambiriba si Poco F3 GT oibiram bataragani haiba phone asi leiba yaba phone ni loinana haiba phone ani asigi manungda soidana makki Poco F3 na hena fagani haina suggest tawjari mathangda lakhutchariba comment asina Santidas kon sign ibiname bro February da launch tawkiba 25 gi manungda leiba phone amta suggest tawbiro adom na lupa lising kun manga faugi manungda leiba afaba phone nauna launch tawkiba ingbiram bataragadi Redmi Note 11 Pro 5G haiba phone asi leibiba matamda adongi damakta yamna mafaba phone soidana makki oigani loinana haiba phone asi su gaming gi damakta yingbiba taraga so aduma sinaba yaba afaba phone amani haina adomda suggest tawjiki mathangda lakhutchariba comment asina Pukhau gaming haina tobirame da use iPhone 8 Plus ka MI 11T ga camera game da karambana hena nungai gani system da so haiba phone ani asigi manungda use phone oiba taraga so iPhone 8 Plus haiba asina hena nungai gani haina thamjage maramdi iPhone gi camera amdi optimize tawba loinana software gi experience asi atopa phone singna tanabada phanglaroidaba adugumba yamna mak phaba amdi nungaiba phone oibana adomna haiba ani asigi manungda iPhone 8 Plus haiba phone asi leibibana hena adomgi damakta kudong sagani haina adom hang asing pakhum tijani mathangda lakhutchariba comment asina Dinesh Konthojona tobirapuni bro Realme 8i ga Redmi Note 11 ga se karambana phone na fagadage adom na mireba phone ani asigi manungda di soidana Redmi Note 11 haiba phone asina adom na sinama tamda hena nungai gani haina adom gi wahang asigi pakhum so pijari
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯦꯝꯖꯤꯠ ꯃꯉꯥꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ OnePlus Nord CE2ꯒ iQOO G5 ꯒꯁꯦ overall performance ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ overall performance ꯀꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ iQOO G5 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ suggest ꯇꯧꯖꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 778 ꯍꯥꯏꯔꯤꯕ processor ꯑꯁꯤꯁꯨ ꯌꯥꯝꯅꯃꯛ ꯐꯕ processor ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ overall performance ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ iQOO G5 ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯐꯕ ꯐꯣꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯅꯥꯕ ꯌꯥꯎꯅ ꯆꯤꯟꯕ ꯀꯌꯥ ꯂꯩꯔꯐꯥꯎ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯇꯝ ꯆꯥꯅ ꯅꯦꯛꯁ ꯁꯟꯗꯦ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯑꯗꯣꯝꯕꯨꯁꯨ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯄ ꯃꯇꯝꯗ ꯈꯔ ꯑꯅꯥ ꯑꯌꯦꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯇꯝ ꯆꯥꯗꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯊꯦꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈꯤꯕꯗ ꯑꯗꯣꯝꯅ ꯍꯟꯕꯤꯔꯛꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯠꯇ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯗꯤ ꯇꯨꯡꯗ ꯊꯥꯒꯠꯂꯛꯀꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯕꯤ ꯃꯩꯁꯅꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Oppo F15ꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯇ ꯁꯦꯝꯕꯤꯔꯛꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯆꯤꯟꯕ ꯁꯤꯗ꯭ꯌꯨꯜ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯂꯤꯕ ꯍꯞꯇꯥ ꯑꯁꯤꯗꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯆꯕ ꯉꯝꯈꯤꯗꯕ ꯂꯣꯏꯅꯅ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯆꯕ ꯑꯇꯣꯞꯄ ꯊꯥꯒꯠꯆꯒꯦ ꯈꯟꯖꯕ ꯚꯤꯗꯤꯑꯣ ꯀꯌꯥꯁꯨ ꯊꯥꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ Dinesh Kothojamna tawbirakuni bro Snapdragon 678 ga MediaTek Helio G96 kase karambana powerful oige Snapdragon 678 se gaming da nungaiba oigadra adomna haibiraiba processor ani asigi manungdadi Helio G96 hairiba asina gaming natragana atopa overall performance da soidanamaki hena nungaiba oigani aduga makhatan hangbirakpada Snapdragon 678 hairiba processor asi game sanama matamda nungaiba oigadra hairiba asi hoi nungaigani haina thambige maramdi hairiba price point asida hairiba processor asisu yamna faba processor amadi hairiba asida CPU amadi GPU na singba si dedicated oiba yaubana maram oiraga Snapdragon processor sing asi game sanama matamda soidanamaki nungaigani haina adomgi wahang asigi pakhumsu pijari mathangda lokhocheriba comment asina mera hanba angom chana tobirapuni yamba Vivo T1 5G ga Realme 9 Pro Realme 9 Pro Plus ka phone ahum se karambana hena nungaigani loinamak pame aduga hena gaming da nungaiba pambagi hangjabani mathang Sunday da ngaijaramge makhatana aduga Samsung F23 chipset Snapdragon 750 ga Vivo T1 chipset Snapdragon 695 gaming karambana hena nungaigani adomna ahanbada hangbiraiba Vivo T1 Realme 9 Pro Realme 9 Pro Plus hairiba phone ahum asigi manungda adomna overall performance kidamakta yengaga leibiba pamba taragadi Realme 9 Pro Plus hairiba phone asi adom kidamakta suggest tawjani loina makhata na adomna hangbiraiba Snapdragon 750 amadi Snapdragon 695 hairiba processor ani asigi manungdadi gaming kidamakta natragasu atopa performance kidamakta yengiba matamda Snapdragon 695 hairiba processor asina khara khajik henba amdi nungaiba thingnagani maram aduna yariba bakhaidi ani hairiba processor ani asi yawba phone ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕ ꯃꯇꯝꯗ Snapdragon 695 ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔ ꯂꯩꯕꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯕꯤꯟ ꯁꯥꯏꯔꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Redmi Note 11 Pro 6GB RAM 128GB ROM se game sanabada kaisu tawroidra hoi adomna haibiriba phone asi yamna ma phaba phone amani Redmi Note 11 Pro hairiba phone asi handakta nauna launch tawkiba loinana phone asi da yawriba Snapdragon 695 hairiba processor asi yamna ma phaba processor ama oibana maram oiraga adomna pambiriba game asi soidana maki sanaba matamda thoidokpa kaiba leiroi haina adomgi wahang asi pakhumsu pijari mathangda lokhuchariba comment asina koksak thoiba haina ibirami Infinix 05G se yagadra yadraga sempham se kudong sagadra bro hairiba phone asi thoidokna yadaba natragna problem lerakani haibadi aigi wakhanda thoina tawjade tawi sung hairiba si laibak thibdagi soikiba natragna yaraktaba yawba taraka su company gi warranty leiba taragadi service center gumbada same matamda thoidokna problem leiroidra haina ningjai aduna hairiba Infinix 05G hairiba phone asi adomna leinabagi damakta yengbiram taragadi masi rupa lising kun gi makhada leiba design le yengba taraga su yamna mo phaba amadi 5G support toba matam asiga sanaba anoba phajaba phone amani aduna leiba matamda thoidokna problem leiroi haina adomda suggest tawjani
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥꯅ ꯇꯧꯕꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯍꯪꯁꯤꯡꯁꯦ ꯍꯪꯅꯤꯡꯅ ꯂꯩꯔꯝꯕꯅꯦ ꯋꯥꯍꯪꯁꯨ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯐꯪꯂꯦ hangba nangdana hoi adom su thakachari matam naina amadi thakachariba video sing yengbiba loinana adomna khangbining ba wahang leiba taraga su tungda su asigi video asida su comment tobira mu loinana adomna mamang satta garigumba wahang kharagi pakhum thibiramba taraga su aigi video gi amadi channel gi section da changbira kanda aigi sunday gi question answer series gi video sing asi mathang manau naina yengbi patam da soida makki adomna papiriba wahang kaya gi pakhum de soida makki phangani haina thamjabaga loinana tungda thakachagaduba video sing da su yengbi na bugina makta su aigi maike de gi kana so noluk chali mathang da lokho chariba comment asina respect 1 million haina ibirami bro best performance ta phaba amta hairo under 20k adomna lupa lising kun phawgi makha da leba best performance oiba phone ama hojiki matam asida leina bagi da mukte yengiba taragadi Redmi Note 11 Pro 5G hairiba phone asi lebiba matam da soidana maki adom gi damakta phaba dil ama oigani hairiba phone asigi variant makhal ani ahum laikre adubu lupa lising kun gi makha da phangba 6GB RAM natragana 8GB RAM gi variant su leibana maram oiga hairiba phone asi lupa lising kun gi makha da leiba afaba overall performance ki damakta afaba phone amani loinana hairiba phone asi chaliba March ki tang 15 da Amazon da sale leibana maram oiga hairiba matam asida leibi hum matam da adom da ahum matla uwa phangani haina so suggest tawjari mathang da lokho chariba comment asina ayub rubeya haini be bro OnePlus 7 Pro ga OnePlus 8 ka kanane hena fagi adom nang biriba phone ani asi manung dadi susoi soidana OnePlus ariba 8 ki haiba phone asina hena fagani maramdi haiba phone asina latest oiba version oinana phone asida yawba processor asina hena improve oiba processor oibana sina matamda soidana maki nungai be ngeni maram aduna OnePlus 8 na hena fagani haina adom duang asi pau kum pijari mathang da lokho chariba comment asina atomba arifai ibirame bro 5G da 15k gi manung da leiba amta haibiro adom no lupa lising 35 gi makha da leiba 5G support oba phone ama leina bagi da mukta yengbiramba oiba taragadi ngasi su aina mic ai gi mic ai digi Realme Narzo 30 Pro 5G hariba phone asi suggest tawjari hariba phone asi overall yengba matamda yamna muksu phaba camera da battery da loinana performance ki matang da yengba taraga su hariba phone asi yawliba processor asi apaba processor ama hoibana maram oiraga adomda hariba phone asi polising 35 gi makha da leiba 5G support oba phone ama gi namakta suggest tawjari mathang da lokho chariba comment asina alone haina ibirame bro mobile loan lobugi process amta haibiro hariba asi adomna hariba si phone asi EMI da ꯑꯩꯈꯣꯏꯒꯤ Amazon ꯅꯠꯇ꯭ꯔꯒꯅ Flipkart ꯒꯨꯝꯕꯗꯒꯤ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯇꯥꯡꯗ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ mathangda lokhochariba comment asina yaifaba yumkhaibamna tobirapani bro phone singse sinaba matamda temperature se yamna high oi adubu aina sum thengnarakpada Samsung phone sina mayamdagi temperature se khara khajik nemna leiba ui masigi maram se karigino amta haibiro hoi phone kharadi temperature si charge tobu matamda natragana sinaba matamda yamna sagatpa heating issue thengnaba uba phangi masi haiba phone adu de yawriba processor na maram oirga oigan su yawi example oina haijarabada Snapdragon 888 ki yawkiba processor yawkiba phone kharada heating issue asi aduki matik thengnakiba uki loinana asida sunatana company asina phone sing aduda optimize padana tawgi makha su poli hajabatai loindu maram aduna haiba phone sing aduda heating issue leiba haibasi processor amadi company na software da optimize tawgi makha yamna poli haina adongi comment asigi paukhum su pijari mathang da lokho chariba comment asina mangang yek haina ibirame yamba Samsung Galaxy F23 se phabro adomna Samsung Galaxy F23 hariba phone asi leina bagi damakte yengbiramba taragadi aigi market gi suggest tawjaning badi hariba phone asi hoi hariba phone asi phai haijabatai price range asida phangiba Snapdragon 750 hariba processor asi aduki matik phaba processor amadi oikre adubo laibak thibadi hariba phone asi gi box da adomna phone leiba matamda charger yawrak loidaba asi adomi damakta deal breaking aduba soidaramaki oigani haina ningjai maram aduna adomna tongana charger ama leigi haibagi wakhalon leiba taragadi hariba phone asi leiba yaba afaba phone amadi oi adubo hariba phone asigi box asida charger ga loina laktabada sina maram oiraga aigi maikai dagidi adomda hariba phone asi suggest tawjaning di haina wahang asi paukhum pijani mathang da lokho chariba comment asina Miracle BT na dorpuni yamba MediaTek Dimensity 920 ga Snapdragon 695 ka kanane hena fagi adom na hangbirei ba processor ani asigi manung dali MediaTek Dimensity 920 hariba processor asina performance ki matang da natragna overall da soidan maki khara hena fagani haina thamjage loinana makhata hangbirei ba ya MediaTek Helio G95 ka Snapdragon 695 ka kanane hena fagi haibo hang asi paukhum di Snapdragon 695 ni hena fagani aduga Redmi Note 11 Pro 4G na
dana camera mari palai 11 Pro 5G sina camera humdang palai 5G lege khalasu camera gi matang da wahang wakhal di nungai tre aduga camera da yengagana leigadra 5G support tawada tawroi daba 11 Pro 4G tawdoira kamaina tawdino asomna hangbirei ba si hai ba chap mana ba phone aduda 4G amsing 5G variant ki matang dani hai ba batai hai ba sigi matang dadi ai gi ba oi ba mo tadi 5G support tawba phone ama nei hobana adong gi damakta tungda su yamna makana ba oigani hai na ningjai maramdi chali ba chahi asigi August ki tang 15 da India da sungsoi soidana 5G asi launch tawragani hai ba gi pau kaya river kaya Prime Minister gi PMO da gi su thadura ko leak oi ba pau kaya taba phangbana loi manam moiraga hai ba chahi asi da soidram ki 5G uba phangna ko matam da adomna 5G oi ba sim natragana 5G ki network sina ba pau matam da soidram ki kudong sa da ba kada thengnagani maram aduna yari ba makai hujik matam da phone leiba matam da 5G support oi ba phone lei hobana adong gi damakta future proof soidram ki oigani haidana adong gi kamu comment asigi pau phone su pijani masini ngasigi mayamna hangbirakkiba wahangsing amadi ibirakkiba comment sing ko video ngasigi video asida comment tawbirakkiba amadi miyeng tabiriba mayam punamaksu aigi maikai digi amukhana thangingai leitana thangataba phongdokchari loinana tungda adomna phone singi matangda technology gi mari leinaba khangbininba wahangsing leiba taraga su ngasigi video gi comment section da soi soidana ibirammo amadi cap channel asida pibininba suggestion leiba taraga su ngasigi video gi comment section da soi soidana ibirammo mayamna hangbirakpa wahangsing amadi suggestion ga loinana tungda anongba video ama puduna mathangi namajing numita amuk lakchage ngasigi oinadi video si matang asida losinjari tungda anongba video amada amuk thengnar si matam adu fawgi damakta di mayam punamakta gi kaina bagyathang nijari